ꯃꯤꯑꯣꯏꯕꯅ ꯁ꯭ꯄꯦꯁ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯈꯟꯕ ꯍꯧꯔꯛꯈꯤꯕꯁꯤ ꯋꯥꯔꯜꯗ ꯋꯥꯔꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯁ꯭ꯄꯦꯁꯀꯤ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯍꯧꯔꯛꯈꯤ꯫ 1950 ꯐꯥꯎꯕꯒꯤ ꯃꯥꯡꯗ ꯁ꯭ꯄꯦꯁꯇ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯆꯠꯄ ꯌꯥꯅꯤ ꯌꯥꯔꯣꯏ ꯃꯁꯤꯗ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯀꯤꯗꯃꯛ ꯍꯌꯤꯡ ꯎꯆꯤ ꯌꯣꯡ ꯊꯥꯒꯠꯇꯨꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯄꯦꯁꯇ ꯊꯥꯒꯠꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯖꯤꯕꯁꯤꯡ ꯑꯁꯤ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥ ꯀꯧꯕ ꯍꯨꯏ ꯑꯃꯁꯨ ꯊꯋꯥꯏ ꯊꯥꯕ ꯃꯊꯧ ꯇꯥꯈꯤ꯫ ꯂꯩꯀꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯔꯤꯑꯦꯜ ꯚꯣꯏꯁꯀꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯅꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯁꯤꯟꯖꯔꯤ꯫ 1957ꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯅꯠꯇ꯭ꯔꯒ ꯔꯁꯤꯌꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯁ꯭ꯄꯨꯠꯅꯤꯛ 1 ꯃꯥꯏꯄꯥꯛꯅ ꯑꯇꯤꯌꯥꯗ ꯊꯥꯒꯠꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯁ꯭ꯄꯦꯁꯇ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯊꯥꯒꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯂꯥꯡꯇꯛꯅꯗꯨꯅ ꯇꯦꯁꯠ ꯀꯌꯥ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯔꯤꯖꯜꯠ ꯑꯣꯏꯅ ꯂꯩꯀꯥ ꯀꯧꯕ ꯍꯨꯏ ꯑꯁꯤ ꯊꯋꯥꯏ ꯀꯠꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯔꯁꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯌꯥꯝꯅ ꯌꯥꯡꯅ ꯋꯤꯛ 4ꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯁ꯭ꯄꯨꯠꯅꯤꯛ 2 ꯁꯥꯈꯤ꯫ ꯃꯁꯤꯒꯤ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯁꯤ ꯍꯨꯏ ꯑꯗꯨꯒꯤꯗꯃꯛꯇ ꯁꯥꯈꯤꯕꯅꯤ꯫ ꯀ꯭ꯔꯥꯐ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ ꯑꯍꯨꯝ ꯌꯥꯎꯔꯤ: ꯑꯣꯛꯁꯤꯖꯦꯟ ꯖꯦꯅꯦꯔꯦꯇꯔ, ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯑꯦꯕꯖꯣꯔꯕꯔ ꯑꯃꯁꯨꯡ ꯍꯨꯏ ꯑꯗꯨꯒꯤ ꯀꯦꯕꯤꯟ ꯏꯪꯊꯅꯕ ꯐꯦꯟ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯅ ꯅꯨꯃꯤꯠ 8ꯅꯤ ꯆꯥꯔꯨꯕꯒꯤꯗꯃꯛ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯌꯨꯔꯤꯟ ꯂꯦꯇ꯭ꯔꯤꯟꯒꯤꯗꯃꯛꯇ ꯕꯦꯒ ꯑꯃ꯫ ꯍꯨꯏ ꯑꯗꯨꯒꯤ ꯀꯦꯕꯤꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯗꯦ, ꯁꯨꯞꯅꯒꯤ ꯂꯦꯞꯄ ꯐꯝꯕ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯁ꯭ꯄꯨꯠꯅꯤꯛ 2 ꯗꯤꯖꯥꯏꯟ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯃꯄꯨ ꯅꯥꯏꯗꯕ ꯂꯝꯕꯤꯒꯤ ꯍꯨꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯂꯝꯕꯤꯒꯤ ꯍꯨꯏ ꯄꯨꯔꯛꯄꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯑꯈꯥꯡ ꯀꯟꯕ, ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯍꯦꯟꯅ ꯌꯥꯎꯏ꯫ ꯃꯗꯨꯅ ꯃꯣꯁꯀꯣꯒꯤ ꯁ꯭ꯇ꯭ꯔꯤꯠꯇꯒꯤ ꯍꯨꯏ ꯑꯃ ꯄꯨꯔꯛꯈꯤ, ꯃꯗꯨꯒꯤ ꯃꯤꯡ ꯂꯩꯀꯥ ꯀꯧꯔꯝꯃꯤ꯫ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯀꯥ ꯍꯥꯏꯕ ꯍꯨꯏ ꯑꯁꯤ ꯏꯪ ꯇꯞꯄꯤ, ꯌꯦꯡꯕꯗ ꯅꯨꯡꯁꯤꯍꯜꯂꯤ, ꯃꯥꯒꯤ ꯃꯃꯤꯠ ꯃꯨꯏ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤ꯫ ꯂꯩꯀꯥꯒꯤ ꯃꯤꯠꯇ ꯌꯦꯡꯁꯤꯟꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯤꯕꯣꯏ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯐ꯭ꯔꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗ ꯍꯤꯡꯖꯔꯝꯕ ꯂꯩꯀꯥꯕꯨ ꯄꯨꯕꯤꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯥꯏꯐ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯆꯦꯟꯅ ꯀꯤꯁꯤꯟꯕꯤꯔꯦ ꯑꯃꯁꯨꯡ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯑꯀꯟꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯇꯥꯔꯝꯃꯤ ꯁ꯭ꯄꯦꯁꯇ ꯈꯣꯡꯁꯥꯟꯕꯒꯤꯗꯃꯛ꯫ ꯁ꯭ꯄꯨꯠꯅꯤꯛ 2 ꯑꯄꯤꯛꯄ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯑꯣꯏꯕ ꯃꯔꯝꯅ ꯂꯩꯀꯥꯕꯨ ꯄꯤꯛꯂꯕ ꯀꯥ ꯑꯃꯗ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯊꯝꯕꯤꯔꯝꯃꯤ, ꯃꯥꯅ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠꯇ ꯇꯣꯡꯕꯗ ꯍꯦꯕꯤꯠ ꯑꯣꯏꯕꯒꯤꯗꯃꯛ꯫ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯩꯀꯥꯒꯤ ꯑꯣꯏꯅꯗꯤ ꯑꯋꯥꯕꯅꯤ, ꯈꯥꯡꯕ ꯋꯥꯕ ꯇꯟꯖꯥꯅꯤ꯫ ꯔꯁꯤꯌꯟ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯊꯥꯒꯠꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯂꯩꯔꯦ, ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯊꯥꯒꯠꯂꯨꯔꯒ ꯍꯤꯡꯅ ꯍꯜꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯁꯤꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯗꯣꯔꯤꯕ ꯃꯤꯁꯟ ꯑꯗꯨꯗꯤ ꯁꯨꯁꯥꯏꯗꯦꯜ ꯃꯤꯁꯟ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯪ ꯇꯞꯆꯔꯕ ꯍꯨꯏ ꯑꯗꯨꯅꯗꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯀꯩꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯂꯣꯟ ꯊꯣꯛꯇꯕ ꯃꯥꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯗꯨꯗꯤ ꯈꯪꯏ ꯂꯩꯀꯥꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯄꯣꯛꯅꯐꯝ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯒꯤ ꯄꯟꯊꯨꯡ ꯅꯥꯏꯗꯕ ꯑꯊꯥꯞꯄ ꯂꯝꯗꯝ ꯑꯃꯗ ꯊꯥꯗꯣꯛꯄꯤꯈ꯭ꯔꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯩꯀꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤ, ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯨꯏꯒ ꯎꯅꯍꯟꯈꯤ, ꯋꯥꯔꯤ ꯁꯥꯅꯍꯟꯈꯤ꯫ ꯑꯔꯣꯏꯕ ꯄꯨꯡꯖꯥꯅ ꯅꯛꯁꯤꯜꯂꯛꯄꯗ ꯃꯖꯥꯇꯤ ꯃꯔꯨꯞ ꯃꯄꯤꯖꯥꯒ ꯉꯥꯏꯍꯥꯛ ꯇꯤꯟꯅꯍꯟꯕꯒꯤꯗꯃꯛ 1957ꯒꯤ ꯅꯣꯕꯦꯝꯕꯔ ꯇꯥꯡ ꯑꯃꯗ ꯂꯩꯀꯥꯕꯨ ꯆꯦꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯁꯨꯡ ꯁ꯭ꯄꯨꯠꯅꯤꯛ 2ꯒꯤ ꯀꯥꯅꯨꯡꯗ ꯂꯩꯕ ꯃꯥꯒꯤ ꯄꯤꯛꯂꯕ ꯀꯦꯕꯤꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯅꯨꯃꯤꯠ 8ꯅꯤ ꯊꯝꯕꯤꯈꯤ꯫ ꯁ꯭ꯄꯨꯠꯅꯤꯛ 2ꯅ ꯄ꯭ꯔꯤꯊꯤꯕꯤ ꯊꯥꯗꯣꯛꯄ ꯇꯟꯖꯥ ꯑꯣꯏꯔꯛꯀꯗꯕ ꯁꯤꯆꯨꯌꯦꯁꯟ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯕꯒꯤꯗꯃꯛꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯄꯨꯠꯅꯤꯛ 2 ꯊꯥꯒꯠꯄꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯈꯤ, ꯂꯩꯀꯥꯒꯤ ꯕꯤꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯈꯤ꯫ ꯊꯧꯗꯣꯛꯇꯨꯒꯤ ꯇꯨꯡꯗ ꯃꯥ ꯑꯃꯨꯛ ꯐꯖꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯎꯕ ꯐꯪꯂꯔꯣꯏ꯫ ꯁ꯭ꯄꯨꯠꯅꯤꯛ 2 ꯊꯥꯒꯠꯄꯒꯤ ꯇꯟꯖꯥ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯩꯀꯥꯕꯨ ꯆꯨꯞꯄꯤ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯃꯥꯒꯤꯗꯃꯛ ꯄꯨꯟꯅ ꯋꯤꯁ ꯇꯧꯅꯩ ꯑꯃꯁꯨꯡ ꯄꯤꯒꯤ ꯏꯔꯥ ꯁꯤꯟꯊꯅꯈꯤ꯫ ꯐꯥꯏꯅꯦꯜꯂꯤ ꯁ꯭ꯄꯨꯠꯅꯤꯛ 2 ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯄꯥꯏꯈꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯣ 1957ꯒꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 3ꯅꯤ꯫ ꯂꯩꯀꯥ ꯅꯨꯡꯉꯥꯏꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯊꯥꯗꯣꯛꯇꯨꯅ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯦꯛꯅꯤꯁꯤꯌꯟꯁꯤꯡꯒꯤ ꯑꯁꯣꯏꯕ ꯃꯔꯝꯅ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯑꯗꯨꯗꯒꯤ ꯄꯥꯔꯠ ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯍꯧꯒꯗꯕꯗꯨ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯁꯤꯅ ꯂꯩꯀꯥꯅ ꯂꯩꯕ ꯀꯦꯕꯤꯟ ꯑꯗꯨꯗ ꯃꯩꯁꯥꯒꯤ ꯆꯥꯡ ꯍꯦꯜꯂꯛꯈꯤ꯫ ꯁꯥꯒꯠꯄꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯜꯂꯛꯄꯅ ꯂꯩꯀꯥꯒꯤ ꯍꯥꯔꯠ ꯕꯤꯠꯀꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯅꯣꯔꯃꯦꯜ ꯍꯥꯔꯠ ꯕꯤꯠ 100ꯗꯒꯤ ꯍꯦꯟꯈꯤꯗꯨꯅ
140 yaukirammi maisa kanba henjinbana laikagi cabin gi alarm gi sound su lepki matamduda laikagi phibam kari oiramgani mathamoida khalamgani aibu amuktang thadok pirabadi maisa raktuda onna thoina mathanta awaba khangduna hingba amasung siba animakki marakta lan thengnai asumna pung ahumuk hotnaramlaga laika mit oisinki sidringai mangda laika marirak hanna prithibida rotation toramki amasung phibam aduda Sputnik 2 space ta 162 days laikiramni laika gi asiba hakchang puduna Sputnik 2 na prithibi bu 2570 times rotate toramki adugi matung 14 April 1958 da Sputnik 2 prithibi halakpagi dabak Earth ki atmosphere da changlakpa matamda mai hawduna chakhi asumna laikagi space travel loisinki ngasi di mioiba atiagi jagatta khumang yamna chausinkre thada yaukhre Mars da mi chatpagi damak honari adubu punamakse oirakpada laikagi kathokpa adudi lengdraba mayekna iduna laikani mioibabu space ki maram hena khanghanbagi damak pathwai katki kana leijadraba laikana adubu mana sikrabtungda Soviet Union gi itihasda celebrity ama oiki laikasu magi mingda Soviet Union da pot kaya ki ming thon ki government stamp ta laika gi photo hap ki 2008 ta Moscow da laika gi statue ama saki masigi matung da su Soviet Union na atia da hui thagat pagi mission toklamdi kaithang da 1960 gi August thada Belka amasung Sprelka ko ba hui ani thagat ki amasung hingna prithibi da halakki masigi matung da khanna ki hui hingna halakpani na mi su chatpa yagani asumna Yuri Gagarin hairiba spacecraft da chatki laika gi sacrifice na malem gi missing space world da thongda da mating tawki video asibu pambirabadi like to view amasung knowledge oiba videos phangbagi damak channel asibu subscribe to send view notification ga damak bell icon namsin view thank you